Pumnamakpu taramna okchari ngasi mayagi mafamda amuk puduna lakchariba film asigi maming Adiye. Film asi South Indian science fiction film amani. Film asi 2023 ki August ki tang 15 da release tawkhibani. Film asi da marueba saktam langliba singdi film asi ki hero oiriba Jiba gi saktam da GB Prakash Kumar. Aduga film asi ki heroine oiriba Senthajini gi saktam da Gauri G Kisan. Jiba gi mamanaba Wasim gi saktam da Mirchi Vijay. Aduga Jiba gi atopa mamanaba Michael gi saktam da Madhu Mukesh. Aduga scientist GK gi saktam da na Venkat Prabhu. Film asigi ahoba makta nupa amakak tumduna lairingai phone laklami. Phone adu paikhatlaka asondagi hairpagwa adu tarami. Asomdagi hairpagwa adu tapaga mahak phat hawkalaklaga mahak laklage hairaga phone adu amuk thamkhirami. Masida phone pariba nupa asigi mamingna GK hairaga khangnai. Mathangi sindana ulaklibasi Time and Space Research Agency Asambida Tasra haina khangnaba mafam adudani. Aduga ulakliba numit asina February 15, 2023 ni. Tasra gi room manung amadani scientist GK na fagi manba wahai khara hairamlaga khangsaw saun amu hairai. Karino mafam sida tawriba sibo. Magi waduda nupi amana khumai. Sar aikhoi su karino haiba idea amata leitre. Aroi basangyengi dama khulai adu thampam adu hangdolubada lairamdabani. Madudagi GK na mu hairai. Kari khulai adu lairamdre haiba. Adudi khulai adu kwana siengraba jala masibu hekta oithokpa yabro. Adudagi nupa amana nakaldagi hairai. Sar aikhoi su thoglibasi ki langla langjin amata khangdre aikhoi bu ngapiyu. Ngarangi nungtheldagi hauraga makha taba CCTV gi footage loinamak su mangkhre. Magi wadu tabada GK na amu magi manakta mana adu thangjilaga hairai. Kari haiba madudagi nupa aduna CCTV footage mangre haina hanjinna hairaknami. Aduga GK na khoirang khoisang na nolaga hairai. Atopa kari di mangkhiba leiri. Madudagi nupa amana mu hairai. Aikhoi ki research tawgibagi data sing adusu loina mangkhre. Handomuksu GK na nangna hairido ai tadre karino hairaga nupa adugi manakta sangsilai. Madudagi nupa aduna ki thikirum tawna mana huji haikiba wadu hanjinna hairai. GK su ngaihak wakhal amada ungduna laikhre. Aduga hairai. Thogliba thawdoksi aikhoi manungi soidana oigani. Mafam sida ayaba yaudana atopa ama sangba yaba sunate. Aduga amuksu coincidence oina CCTV footage su loina mangkhre. GK tapna hairambadagi hauna mo hairai. Sida lairibasi aikhoi loina surabra. Madudagi nupi amana mo hairai. Janakiraman na ngarang na sipubani adubu ngarang nungdangdagi maga pau phaunaba ngamdre. Adubu pumnamaksi mana karigi tawgadoribano. Magi waduda GK na nokfet tawraga hairai. Hoine mana di kaigi tawruni. Madi afaba mini mafam sigi security sholena mana yumda puba soidana oiramgani. GK na haraliba wadu asengbadi karemnaraga hairakpani. Adubu nupa amana sumi sar haina hairakpaduda GK du amuk saurai. Foreign agency masing kyana aikhoigi data asi pami haiba noi khangbro. Punumaksi loina mang takle hairaga GK du makokta makut hapkhre. Tanjadumaktada minister na video call ama tawraklami. Aduga hairai. Kari tawba yawre GK maduda GK na amuk khumami. Sar kari suwaningai leite punamak asoiba yaude. Adudagi minister duna sauna mu hairai. Ai karino wakhal tadre karigino nakhoina aduk yamna secondary mediana kariguma khanglakpa thoklabadi kari oigani amtang khallaga yengo. Aikhoigi lepak asida thajaba pumbasi loina mangadoribani. GK na muk khumlai. Hoi sar khangjai. Aikhoi athuba matamda mayamsi fix tawnaba honajage. Minister duna mu hairai. Nangna fai chumi khanbadu adumak taw. Adubu pumnamaksidi nangi daidani. GK na masado ipapakana mukhumlai. Hoi sar. Adudagi minister duna thawdoksigi matangda mangonda ipau khangalakpa lepkanu hairaga video call adu kakthakre. GK du matha sauna makokta nalaga hairai. Masi sensory sigi oina khwaidagi chawba research amani. Masi kanagumba amana manghan tahanaba tawramba oiramlaba. Mi dugi punsigi nungaiba su phangaloi. Noina kari tawi tawdi ai kari su khangdi tawbada pu pung kun marigi manungda khulai adu hek phangdraba nakhoi su nungairoi. Nakhoi aina hariba si gyan taraba nutra. Madudagi makhoi sing aduna hoi sar hairai. GK su sauna mu laurai. Adudi nakhoi kari tawri. Asi haraga mioi sing adu magi mathau tawnakre. Mathangi sendana nupa amakhaki khonjelda aikhoira tahalai. Punsi haibase kanana su tamba ngamba nate. Masidagi chahi chani gi mamangda mi amana
ꯑꯩꯈꯣꯏ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯂꯒ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯄ ꯌꯥꯒꯅꯤ ꯍꯥꯏꯔꯝꯕ ꯇꯥꯔꯕꯗꯤ ꯀꯅꯥꯃꯠꯇꯅ ꯃꯥꯕꯨ ꯊꯥꯖꯔꯝꯃꯣꯏ꯫ ꯑꯗꯨꯒ ꯆꯍꯤ 150ꯒꯤ ꯃꯃꯥꯡꯗ ꯀꯤꯂꯣꯃꯤꯇꯔ ꯂꯤꯁꯤꯡ ꯂꯥꯞꯄ ꯃꯐꯝꯗ ꯂꯩꯕ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯕ ꯌꯥꯔꯛꯀꯅꯤ ꯍꯥꯏꯔꯝꯕ ꯊꯣꯛꯂꯕꯗꯤ ꯃꯤ ꯑꯗꯣ ꯑꯉꯥꯎꯕꯅꯤ ꯍꯥꯏꯅ ꯁꯣꯏꯗꯅ ꯈꯟꯅꯔꯝꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯍꯧꯖꯤꯛ ꯎꯔꯤꯕ ꯀꯝꯄ꯭ꯌꯨꯇꯔ, ꯏꯟꯇꯔꯅꯦꯠ ꯑꯃꯗꯤ ꯑꯅꯧ ꯄꯣꯠꯁꯛ ꯑꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯍꯦꯛ ꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯚꯥꯞꯅ ꯁꯥꯖꯤꯟꯕꯅꯤ ꯂꯣꯏꯅ ꯍꯥꯏꯅꯒꯅꯤ꯫ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯒ ꯃꯥꯟꯅꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯊꯣꯛꯂꯔꯦ ꯊꯥꯖꯕ ꯁꯨꯡꯉꯝ ꯉꯝꯅꯔꯣꯏꯗꯕ ꯊꯧꯗꯣꯛꯁꯤꯡ꯫ ꯃꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯃ ꯎꯠꯂꯛꯏ꯫ ꯃꯁꯥ ꯃꯇꯣꯝꯗ ꯑꯩꯒꯤ ꯃꯤꯡ ꯖꯤꯕ ꯍꯥꯏꯅ ꯋꯥꯍꯩ ꯈꯔꯗꯨ ꯍꯟꯖꯤꯟ ꯍꯥꯏꯔꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯃꯍꯥꯛ ꯑꯁꯤ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯅꯕ ꯁꯦꯝ ꯁꯥꯕꯁꯨ ꯃꯥꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯖꯤꯕꯗꯨ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯑꯗꯨꯒ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯉꯁꯥꯏꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯌꯨꯛ ꯄꯨꯡ 4ꯗꯒꯤꯅꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯑꯉꯥꯎꯕꯒꯨꯝꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕꯁꯤ꯫ ꯉꯁꯥꯏ ꯃꯈꯩ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯉꯥꯡꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯖꯤꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯅ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯀꯣꯏꯆꯠ ꯆꯠꯂꯤꯕꯁꯦ ꯉꯁꯤ ꯑꯁꯤ ꯑꯩꯍꯥꯛꯀꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯤꯀꯨꯞꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯌꯧꯔꯛꯑꯗꯤ ꯍꯥꯏꯅ ꯑꯩꯅ ꯀꯨꯏꯅ ꯈꯟꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯑꯩꯒꯤ ꯏꯐꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯗ ꯊꯧꯗꯣꯛ ꯑꯗꯨ ꯍꯞꯇꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯝꯗ꯭ꯔꯕ ꯑꯩ ꯁꯤꯔꯝꯕꯁꯨ ꯌꯥꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯥ ꯇꯥꯕ ꯁꯤꯟꯗ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯣꯏꯈꯤꯕ ꯁꯤꯟ ꯈꯔ ꯍꯪꯒꯠꯇꯨꯅ ꯎꯠꯂꯛꯏ꯫ ꯖꯤꯕ ꯁꯨꯏꯁꯥꯏꯗ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯉꯛꯇ ꯊꯥꯡ ꯊꯝꯗꯨꯅ ꯂꯩꯔꯤ꯫ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯃꯥꯒꯤ ꯈꯣꯟꯖꯦꯜꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯤ, ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯥꯡꯈ꯭ꯔꯕꯗ ꯄꯨꯟꯁꯤ ꯑꯁꯤ ꯍꯤꯡꯂꯨꯕꯗ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏꯔꯛꯏ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯃꯛ ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯐꯥꯎꯔꯦ꯫ ꯑꯩ ꯍꯤꯡꯕ ꯁꯨꯡꯄꯥꯝ ꯄꯥꯝꯗ꯭ꯔꯦ꯫ ꯄꯨꯟꯁꯤ ꯑꯁꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥ ꯆꯤꯛꯂꯒ ꯖꯤꯕ ꯊꯥꯡ ꯑꯗꯨꯅ ꯃꯈꯧꯔꯤꯗ ꯂꯟꯊꯠꯀꯦ ꯇꯧꯕꯒ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯏꯁꯩ ꯁꯛꯂꯛꯄꯗꯨ ꯇꯥꯔꯛꯏ꯫ ꯖꯤꯕ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯛꯂꯒ ꯄꯥꯏꯔꯝꯕ ꯊꯥꯡꯗꯨꯁꯨ ꯊꯝꯂꯒ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯇꯥꯔꯤꯕ ꯏꯁꯩ ꯑꯗꯣ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯑꯣꯏꯔꯝꯗꯦ꯫ ꯃꯥꯅ ꯁ꯭ꯀꯨꯜ ꯂꯥꯏꯐꯇ ꯅꯨꯡꯁꯤꯖꯈꯤꯕ ꯁꯦꯟꯊꯥꯖꯤꯅꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗ ꯃꯥꯅ ꯏꯁꯩ ꯁꯛꯂꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯇꯟꯖꯥꯁꯤꯃꯛꯇꯗ ꯖꯤꯕꯅ ꯍꯧꯈꯤꯕ ꯁ꯭ꯀꯨꯜ ꯂꯥꯏꯐꯀꯤ ꯄꯨꯟꯁꯤ ꯑꯃꯁꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯈꯔꯗꯨ ꯅꯤꯡꯁꯤꯡꯕ ꯂꯣꯏꯔꯒ ꯇꯤꯚꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛꯅ ꯐꯥꯎꯔꯕ ꯁꯤꯡꯒꯔ ꯃꯌꯥꯝ ꯑꯃꯒꯤ ꯏꯁꯩ ꯇꯥꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯪꯒꯤ ꯏꯁꯩ ꯈꯨꯗꯤꯡ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅ ꯇꯥꯅꯕꯁꯤ ꯇꯁꯦꯡꯅ ꯏꯁꯥꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯗ꯭ꯔꯥ? ꯁꯦꯟꯊꯥꯖꯤꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩ ꯇꯁꯦꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯑꯗꯨꯗꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯐꯔꯦ ꯃꯁꯤꯅ ꯅꯪꯒꯤ ꯐꯦꯚꯣꯔꯥꯏꯠ ꯁꯣꯡꯒꯤ ꯋꯥ ꯑꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯃꯊꯪ ꯑꯁꯤꯗꯤ ꯅꯍꯥꯛꯀꯤ ꯐꯥꯔꯁ ꯂꯚꯀꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯎ꯫ ꯃꯗꯨꯗ ꯁꯦꯟꯊꯥꯖꯤꯅꯤꯅ ꯈꯨꯝꯃꯛꯏ, ꯑꯩꯍꯥꯛ ꯀꯅꯥꯒꯁꯨ ꯅꯨꯡꯁꯤꯅꯔꯛꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯐꯥꯒꯤ ꯇꯧꯔꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯁꯦꯟꯊꯥꯖꯤꯅꯤꯅ ꯈꯨꯝꯃꯛꯏ, ꯑꯁꯦꯡꯕꯗꯤ ꯑꯩ ꯀꯅꯥꯒꯁꯨ ꯅꯨꯡꯁꯤꯅꯔꯛꯈꯤꯗꯦ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯅꯍꯥꯛꯀꯤ ꯐꯥꯔꯁ ꯀ꯭ꯔꯁꯀꯤ ꯃꯔꯝꯗꯁꯨ ꯍꯥꯏꯔꯛꯎ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯁꯦꯟꯊꯥꯖꯤꯅꯤꯅ ꯋꯥ ꯑꯗꯨ ꯃꯄꯨꯡ ꯐꯥꯗꯅ ꯀ꯭ꯔꯁ ꯍꯥꯏꯔꯒ ꯁꯣꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯁꯤꯃꯁꯨ ꯅꯍꯥꯛꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯅꯍꯥꯛꯄꯨ ꯀꯩꯁꯨ ꯊꯥꯖꯔꯔꯣꯏ꯫ ꯃꯗꯨꯗꯒꯤ ꯁꯦꯟꯊꯥꯖꯤꯅꯤꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯑꯩ ꯑꯃꯗꯤ ꯂꯩꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯗꯣ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ, ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥ? ꯑꯗꯨꯗꯒꯤ ꯁꯦꯟꯊꯥꯖꯤꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯁ꯭ꯀꯨꯜꯒꯤ ꯁꯤꯡꯒꯤꯡ ꯀꯝꯄꯤꯇꯤꯁꯟ ꯑꯃꯗ ꯑꯩꯍꯥꯛ ꯔꯤꯖꯦꯛ ꯇꯧꯕꯤꯔꯛꯈꯤ꯫ ꯑꯩ ꯃꯇꯝꯗꯨꯗ ꯑꯉꯥꯡ ꯑꯣꯏꯕꯒ ꯌꯥꯝꯅ ꯀꯞꯈꯤ꯫ ꯑꯩ ꯇꯁꯦꯡꯅ ꯋꯥꯈꯤ꯫ ꯃꯗꯨꯒꯤ ꯃꯤꯀꯨꯞꯇꯨꯗ ꯑꯩꯒꯤ ꯁ꯭ꯀꯨꯜ ꯕꯦꯒꯇ ꯆꯤꯊꯤ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯖꯤꯕꯗꯨ ꯉꯛꯏ꯫ ꯑꯗꯨꯒ ꯆꯤꯊꯤꯗꯨꯒꯤ ꯃꯔꯣꯜ ꯑꯗꯨ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯇꯥꯍꯜꯂꯛꯏ꯫ ꯍꯥꯏ ꯁꯦꯟꯊꯥꯖꯤꯅꯤ, ꯅꯪ ꯏꯁꯩ ꯁꯛꯄ ꯂꯦꯞꯀꯅꯨ, ꯃꯔꯝꯗꯤ ꯑꯩꯍꯥꯛ ꯀꯕꯤ ꯑꯃ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯨꯕꯗꯒꯤ ꯑꯩꯍꯥꯛ ꯏꯁꯥ ꯑꯁꯤ ꯀꯕꯤ ꯑꯃꯒꯨꯝ ꯈꯜꯂꯛꯏ꯫ ꯅꯍꯥꯛꯅ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯄ ꯃꯤꯀꯨꯞꯇꯨꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯅꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯥꯏꯁꯀ꯭ꯔꯤꯝ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯊꯨꯅ ꯃꯍꯤ ꯆꯦꯟꯊꯣꯛꯏ꯫ ꯅꯍꯥꯛꯅ ꯀꯞꯄ ꯇꯣꯛꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯑꯉꯥꯎꯕ ꯁꯩꯔꯦꯡ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯦꯞꯄꯒꯦ꯫ ꯑꯗꯨꯒ ꯑꯩꯍꯥꯛ ꯁꯖꯦꯁꯟ ꯃꯆꯥ ꯑꯃꯠꯇꯒ ꯄꯤꯒꯦ꯫ ꯅꯪꯅ ꯇꯨꯡꯗ ꯗꯣꯛꯇꯔ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯏꯟꯖꯤꯅꯤꯌꯔ ꯅꯠꯇ꯭ꯔꯒ ꯁꯥꯏꯟꯇꯤꯁ ꯑꯣꯏꯔꯁꯨ ꯏꯁꯩ ꯁꯛꯄꯗꯤ ꯇꯣꯛꯀꯅꯨ꯫ ꯅꯍꯥꯛꯀꯤ ꯑꯍꯥꯟꯕ ꯐꯦꯟꯁ꯫ ꯆꯤꯊꯤꯗꯨꯒꯤ ꯋꯥꯔꯣꯜꯗꯨ ꯂꯣꯏꯔꯒ ꯁꯦꯟꯊꯥꯖꯤꯅꯤꯅ ꯇꯤꯚꯤꯗ ꯋꯥ ꯉꯥꯡꯕꯗꯨ ꯎꯠꯂꯛꯏ꯫ ꯃꯤꯀꯨꯞꯇꯨꯗꯒꯤ ꯍꯧꯔꯒ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯍꯟꯊꯔꯛꯄ ꯃꯇꯝ, ꯏꯁꯩ ꯑꯁꯤ ꯂꯦꯞꯂꯒꯦ ꯈꯜꯂꯛꯄ ꯈꯨꯗꯤꯡꯗ ꯆꯤꯊꯤꯗꯣ ꯑꯗꯨꯝ ꯄꯥꯏ꯫ ꯑꯩꯅ ꯉꯁꯤ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯔꯤꯕꯒꯤ ꯃꯔꯝ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯆꯤꯊꯤ ꯑꯗꯨꯁꯨ ꯑꯃꯅꯤ꯫ ꯃꯥꯒꯤ ꯋꯥꯗꯨꯗ ꯖꯤꯕ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯁꯦꯟꯊꯥꯖꯤꯅꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥꯅ ꯏꯔꯤꯕꯅꯣ, ꯀꯗꯥꯏꯗꯒꯤ ꯆꯤꯊꯤꯅꯣ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ꯫ ꯑꯩ ꯃꯤꯁꯛ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯊꯦꯡꯅꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯏ꯫ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯐꯥꯎ ꯈꯪꯗꯅ ꯑꯩ ꯃꯐꯝꯗ ꯀ꯭ꯔꯁ ꯊꯝꯈ꯭ꯔꯦ꯫
तसेंगना महा अदो आइगी ओइनदी सउदबा क्रश हाइना कौगे तंजा असिदा जीबगी खोंजेन तामु अखोइदा ताहलई सेंथाजनीबु आइना नुंसिरक्लिबसे चही 5 हेक सुरकपदगिनी अदुबु कनानासु खंखिदे माना सउदबा क्रश हाइरिबदु अतै कनासु नते अयहांगनी मथंगी सिंदना थाइना स्कूल लाइफ की मतम अमु उलई सेंथाजनी कपतुना लैरी ममानबी अमना करिगी कपलिबनो हंगपदा महाक इसई फजना सखिदरे हाइना पेंदना वाकलई माना कपदु जीवना नाकलदगी येंगदुना लई अदुगा तंजादुदा स्कूल की बेल सुतारई मथंगी सिंदना जीवना सेंथाजनी की बेगदा चिठी अमा हापम्मी असुमना सिन मथंग मथंग हौखिदुना सेंथाजनी की ताहौबा डायरी अदु जीवना खुलम्मी महाना मयुम यौरगा डायरी अदुसु पारम्मी मथंगी नोंगानबा नुमितनी जीवना डायरी अदु सेंथाजनीदा पीगे खन्ना ngairingaida oja ama changakuna mangonda thabak ama sinarakpadagi डायरी अदो मफम अदाइदा लैबा टेबल अमदा थनमले मान अमुक लापददी डायरी अदो सेंथाजनी न पाइदुना लैरमले असुमना नुमित्तु मथंग मथंग हौख्रे फेयरवेल नुमित्ता जीवना मागी नुसिबदु सेंथाजनी की मफमदा फोंदोके होनरिङै ममानबा अमना प्रप लाक्तुना माबु ऑफिसता कौरे हाइदुना कौरकपदगी जीवा अदु चटखिरमी मतंगी सिंदना अमुक जीवगी खोंजेलदा हाइरई मिन्ना कुप्पदा अइगी इमा इपासु लैखिद्रे पुंसीसे मथंग मखा ओले अइगी हाइबाबु अइगी नुसिरबा मरुफ माइकेल अमदी वासिम मखोय अनिसी खक्ता ngaire हुजिकति जीवदु मागी मरु माइकेल गी युमदा पुन्ना लैमिनारे मागी फनबा वा मयाम अमसु माइकेल ना हाइबी कॉलेज फागो मखा तमसी हाइबनी अदुबु जीवना यादबनी जीवना मखा ताना बैकग्राउंड दा मुहाइरई अइहाक फनकन होनबनी अदुबु पुंसीसे हिंगनिंगबा फावरक्त्रे अइना मरम ओइरगा कनादासु पोलुम ओहनिंग्रे अदुना अइहाक पुंसीसे अरोइबा ओइरगे खलकपा मिकुप्तनी सेंथाजनी की खोंजेल तारकलिबसे मधुदगी टीवी इंटरव्यू तो अमु उलई इंटरव्यू लौरिबा नुपा अदुना हाइरई फरे अदुदी हुजिकी ओइनदी मिसक्तो नंगी क्रश नि हाइना लौरसी अदुदगी सेंथाजनी न मखा तारई अइमाबु यामदी उननिंगी अदो अइहाक महाका नुसिनरखिबदी लैती अदुदगी सेंथाजनी न मखा तारई अइमाबु यामनदी उनिंगी इंटरव्यू लौरिबा नुपा अदुना मुहाइरई अदुबु नंग तुंगदा मागा थेंगनाबा थोकलबदी नुसिनरकपगी ओइथोकपदी लैगद्रा वाफम ताबदा सेंथाजनी माइथोंगदा मोमो नोलगा हाइरई आई कैदौनी खंगदे अदुबु अइना थाजै संसारसिदा थोकलो हाइना तमलंबा थौदोकसिंग अदुदी अदुमलक थोकनी मसिगी मखा तारकपदा इंटरव्यू लौरिबा नुपा अदुना अमु हाइरई ब्रो नंग करिगुंबा इंटरव्यू असि येंगबा तारदी नाहा होजिक करी तौरी करी ओइरी हाइबदुना नाकलमदा थमलगा माबु उनबा लापियु कनाना खंगबा ngasiगी ताइबंग पानसिदा नंगिसु फजरबा लव स्टोरी अमा इदुना लेरंबसु अदुना चांस असि मांगहनगनु हौजिक अमुक जीवगी खोंजेल दा हाइरई आई पुंसी असे हिंगलुबगी मरम लैत्रे खल्लुरबनी अदुबु आइना मखा ताना अमुक पुंसी असे हिंगदौरिबसे मागी मरमगी दमगनी मथंगी सिंदना जीवना सेंथाजनी की इंस्टाग्राम अकाउंट थीदुना सउदबा क्रश अदु महागनी आई नंगी रिप्लाई ngairi हाइना मेसेज थारमी जीवा मोबाइल स्क्रीन अदुदा येंगलगा मेसेज रिप्लाई लाकपदु ngairami नुमित खरनी अमु हौख्रे अदुबु हुजिक फावबा रिप्लाई लाकलमदे जीवा मागी साइकल अदु थौरगा सेंथाजनी की गाड़ी मतुंगदा तोइना इनाबा अदुगा सेंथाजनी की युमदसु लाक्तुना क्वेश्चन सेनरमी असुम तौना नुमित मंगानी सुरकले महांगना सेंथाजनी सेनरकलिबसे सेंथाजनी ना आइसक्रीम चाबसु जीवना उरमी अदुबु सेंथाजनी की लू नानबा ड्रेस सेतुना लैरिबा मवोंगदुदा जीवा महाक मसा मथंदा सेलिबा ड्रेस तुदा मुन्ना येंगलगा मतोमदा इकाइजदुना सेंथाजनी की मनाकता चंगबदी ngamlamde मथंगी सिंदा अमुक जीवा मिंगसेन ममांगदा लेपतुना मसादो हाइफेट सेमजिनदुना लैबदु मागी ममानबा माइकेल वासिम अमदी अतोपा नुपा अमागना येंगदुना लैरमी मागी होंगललिबा मवोंगदुदसु मखोय ngaklammi अदुगा वारिसु सानरमी वारी सुम सानरमबदगी माइकेलना खंगाय हाइरई नंगबो नुसिनबगा लैरब्रो अदु हाइरकपदुदा जीवदु इखंग खंगलमी अदुदगी जीवना इपा पाखन अमु हाइरई नते नते अइहाक सुम मिंगसेल येंगबनी माइकेलना हाइरई हाजिननुने अइहाक नंगी होंगललिबा नवोंगना तौदुदा खंगिनी माइकेलगी वादुरा वासिमना अमु मतेंग पांगसिलई चुम्मे अइखोयगी इनिंगथौना हाइबदी लोइना चुम्बनी खुद अमता सोकसे असि हारगा माइकेलगा वासिमगदु मखुद सोकनै अदुगा वासिमना माइकेलदा ओनसिनदुना अमु हाइरई नहाकती अमुक्तदा नुपी मयाम अमा नुंसिनाबनी अदुना नंगदी नुंसी लैनागी सेमतम असि सोयदना खंगनंगबनी मागी वादुदा माइकेलना पाखुम अमु पिरई अइना तौरिबसिदी नुंसिबा नते
नुसीबगा अपाम्बगा अनीसे यामना खेनै नुसीबा हाइसिदी नुंसित कुंबनी मा याउद्रबदी हिंगबा सुंगम ngamloi aduga apamba haibasidi samlangumbani aikhogi apamba ki matung inna sam haisidi amu kakthatpa amu hoganba yai tanjadumaktara jibana senthajani ki Instagram story adu urami mahak higher study amagi damak Canada da chalani sahi ahumgi matungda amu halaklagani haina thagalaklami mathangi sendana jiba senthajani ki yumanaktura leptuna leibadu nupa amana urami mahakpo nupa duna kausilaga hairai nang aina yamna toina mafam sida leiba thengnai ne ngaikho aihak police ta phone tauge asi haraga nupa duna phone tauge tawbadu rajibana tawbiganu hairaga makham tarai aihak driver amani nakhoi gi driver ama kauri haina tai adu hairubadagi nupa adu call tawrongge tawbadu lepkhre aduga machinda driver haina solami jibana makham tarai aigi damak thabak amata leiraroidra nupa aduna nahak afaba driver amara haina hairai adudagi background dagi jibagi khonjel da mu hairai ngasi ki numit asini aina magi mafam da pumnamak haigi khalliba thokningba ama thokcherasanu ngasi hayawdaba taradi ai amuk hana matung khudong chaba phanglaroi hojik jibana ulakliba sing ngasai mana ihan hana laigiba mafam aduni mamangda thokiba thokdoksing adu aikhoida flashback oina hangatuna uhanbani aduga hojik lairiba sina present day ni tanjadura senthajani ju interview amagi damak sem saduna leibatu jibana urami wakhalda su matomda mondrang sanari tanjadu da call ama laklaga yawraklabra haina jibada hanglaklami jibana gate maya da lei haina khumlami adudagi nupa aduna hairai interview ama leiri adu loiraga nangi thabak kido tawrasi nahak chathokanu mafam adu da leiyu jibana hoi haraga phone adu thamnare phone thambaga muk magi maru wasimna call tawsilai nungdangdi party achawa ama leirene Michael di hujiktagi yu thapkabu haugrabani tanjadu da wasim gi phone da Michael gi number de call tawraklami call adu pairaga conference pirai adubu call tawrakliba adudi Michael oiramdre Sandhya kauba nupi amagi oirami Sandhya na somdagi hairai nangi marup Michael asi aigi nupa halaktringai da yamna thuna lauru law masidagi ekhoina khangle Michael amadi Sandhya hairiba ani asi lamsat phajadaba miuni Sandhya na minute 10 gi manungda law hairaga phone thamkhre wasimna jibada Michael du laurunaba hairai adubu jibana wasimda chatnaba amu hai adubu mana laglabadi pung amadi changlagani hairai makhoi ani ngehak wari saraba matungda jibana chatpa tarami jiba security aduda mahak athuba thabak ama leire horen interview loiraga phone tawbirau hairaga magi number adu piramlaga Sandhya na hairakpa location aduda cycle thauduna chalami lambi chalingai wasimna call tawraktuna chatlabra haina hangai maduda jibana cycle da chatli haibadagi rickshaw ama pharaga chalu haina hairai mekup kharagi manungda jiba auto amada laktuna Michael bu auto duda hapkhraga Michael gi bike tuna mahakna thaurai somdana interview loira fawba jiba yawraktabaduda senthajina jibaga wari sanakhiba nupa duda call tawduna hairai nangna driver adu ngasaina laktuna leire haibadu gesida di kanasu leite madu tabada nupa aduna madam minute amata ngaibiko soidana yawraklagani hairaga phone adu thamlaga jibada call tawrami jiba bike adu thauna phone wari saduna lakpada accident thoklami masadu ju khara sokle mahakna bike adu amu hugalaga thauduna lakhe tawbada bike adu su yaraktabadagi makhongna sensa chatpa horai adubu mana yawrakpada senthajini du car amada tongduna gate adu dagi thorai jiba ngahak yenglamnaga car adugi matungda tanaraga senthajini haina kaurami adubu takhidre tanja aduda jibana maga ihana wari sanakhiba nupa aduda call tawrami adubu nupa aduna yamna sauna amu hana call tawrakanu hairai jibana magi problem mayam adu haibasu nupa aduna tabiramde jibana amu hana call tawbada su busy hairai mathang sindana numidangi matam amu ulai jiba magi phone du lakthoklaga Instagram gi notification ama lakpadu hangduna yengubada senthajini na live tharakpa oirami senthajini na asumna hairai mahangna interview da haikhiba crush adu mamangi hapta da unare haina hairaklami madu tabada jiba du pungak ngaklami makhata na senthajini na mu hairai maga punna photo ama su kaminare mahakana no haibadu khangingbana mayam su soidana langtak naramgani haina khalli aduna aina Canada he yaubaga magi photo du soidana share tawjarake jiba hojikti masadu kangaunare angaupaga pangkhak oire misak adu ai oigadabani haina su masa matomda pendana haijari jiba Instagram da mukchangduna senthajini da message iri
Senthajini ai ngasi nangi yumda driver oina laklame ai pumnamak haige khanbani adubo ai haibadi ngamkhide message adu thaba loibaga jiba du thamoi sokna kape mathangi senda jiba yu thangna lambi da chana haukiba thaudo kharasu wakhalda mami sami oina uri yu ngawbana hemanbana jiba soroki nakal adu da tumthakre mathangi sen amada jiba makeup thorakpada phamungda leirami akoibada uriba yungi mawong matawdu ubada jiba pungak ngakre ngaktuna leiringai dugi mathakta Senthajini du magi manakta mabu hawdokna ba changai jiba oiriba phibam duda aduki matik ngakpa haibadu oikre Senthajini na mu hairai nuksira bai puroiba thengi hawgalo angakpagi mathakta angakpa haibadu amu oire Senthajini kadagi thokraba matungda jibana koilai leiduna yenglubada Senthajini makhoi anigi luhongmagi photo therpadu urai aduga amuksu mafamsida leibasina 2023 ki January ki tang mari ni aduga ngasai mana yu ngawraga tumthakhiba matam adudi February 2023 oikhibani tanjadu Senthajini na Arjun irujaruro hairakpaduda hena ngakre magi maming jiba kaugiba dusu Arjun haina olamle tawriba mawongsing asi horen film asi loirakpata gyan soidana tapigani mathangi sendana jiba gari thauduna lalaga sorok mayaiduda khamduna akoibaduda koyeng yengi tanjadu nupa amakhak nakalda gari khamai aduga hairagi oi gari nun hakpo nakok yaudrabo gari adu nakalda khara hando jibana amu hairai mafam asi Chennai natra magi wadura nupa aduna mu hairai karino Chennai haibabu jibana amu makha tarai mafam si Chennai natabra adudagi nupa aduna mu hairai mafam asidi Madras ni mahangna mafam asida Madras hairibasi Chennai gi ariba ming aduni jiba masinda tapna Madras haina solaga amu makha tarai sar hojik asi 2023 natabra nupa aduna munna yinglaga hairai sar si kainodu yaradi ai selfie amata laujage ai sar wakan haikra male soikre sar asi haraga nupa aduna selfie lawi mafam asida Arjun oiriba haibadi ngasai makai aikoina jiba hainariba nupa asi mayamna sakhangnaba yamna fawba nupa ama oiramme hanadagi angak ngakta thoktuna leiringai duda mina selfie ga amu laurakpadudadi jiba adu hena ngakre mathangi senda amu ulaklibasina Michael gi yumni jibana mafam dura changsin yengbada Sandhya du thorai Sandhyana jiba ubada hairai karigino nangna tanja sida laklibase jibana masinda tapna Sandhya haina solami Sandhyana mu hairai aina nang nungdang do ina lau haikhraga hojik lai kaigino aduga mu makha tarai mahak ado special class amagi chatkibani soidana halaklagani aduna ma halaktringaida asi hairaga Sandhya du jibada munna yenglai aduga jibana amu hairai nahak Sandhya natabra jibana haiba wadu amata taramde sen asida ulibasi jibaga Sandhya ga si mamangda aron mari leikrabagi mawongni aduga Sandhya su mamangge adugum lamsat phajadabi mawong ama oina ulli tawriba mawong mayam sida pumnamak tayonare ikui kuidana Sandhya gi nupa su lagle adubo nupa asidi atai kana su oiramdre jibagi mamanaba Michael adu amu oirame masida amuka hena chamamnaba haibada oire mamangda Sandhya si nupa amada mayum palaga Michael ka aronba mari phau leinakhibani aduga hojingna amu Michael asi magi nupa amu oiduna leirame jiba Michael gi manakta changsinduna hairai tawriba mayamse aisu karino khangdre yu ngawraga tungraga hawgalakpada amta thengnadriba yum amada hawgalai Senthajini su aigi nakta leiramle aisibo mangmanglibara ai tasengna chamamnare nang aina hairise kyan tabra Michael jibana hairibadu tadana Michael sauna jibada kinna thilai aduga mu hairai aihana kayarak haiba natra nahak aigi nupidagi lamna layu Michael gi wadu dagi ekoina khangle madudi jiba haibadi mafamsita Arjun oiriba asiga Sandhya ga mamangda kayarak punkhre Michael na magi nupi hairakpaduda ngakna yengthorakpada phaklangda Sandhya ga Michael ga kaminaba photo therpadu urai Michael na jiba bu singkhatlaga hairai simadi khangjillu aikhoigi kok asida masing thingamdraba sam kaya ama lei aduga kaya ama su hawrakhini adubu akenba sam ama bu amuk hawhanba haiba se oithoktabani hayuni oithokadra jibana Michael haina amuk kaurai adubu magi wadu makha amuk tarai oithoi natra madumangni nungsiba haibase kanagumba kharagi mafamdadi nungsiba haibase kakthatkraba sam amagumbani
अदुगा मखोइना अमुक खल्ली सोइदना अमुक नुंसीबसे हलखिगनी हाइना अदुबु कनागुम खरनदी नुंसीबा हाइबसे केनख्रब सम अमगुमना खल्ली नुंसीबसे अमुक चटख्रब कैदौनुंदा हलक्लरोय ममांगदा माइकेलना नुंसीबसे इराय लाइबा ओइना लौखिबदु हुजिंगना अमुक नुंसीबाबु थाक वांगना खनबगी मवोंगदु अखोइदा उल्ली तसेंगना अमुकसु ताइवनबा हाइबदु ओइरे मथंग सिंदना जीवा फमदुना लैरिङाय नुपी मचा अमा जंगसिलक्तुना हाइरई सार नहा करिसु तौदबा नत्रा सारना उल्लिबा मवोंगसिबु करिनो अखोइ हॉस्पिटल दा चसिरा सार जीवा करिसु खुमदना लै नुपी अदुना साउना मु हाइरई सार नंग यारबदि युमदा चपियु मफमसिदा करि तौरिबनो लाओ अहाक थिनजरम लगे असि हारगा नुपीदुना जीवबु चिंखली अदुबु जीवना यारनी महा कइसु तौदे हाइरमी अदुबु नुपीदुना अमु थिलमगे हारगा मखोत्तु पाइदुना चिंखली असुमना नुपीदुना जीवबु युम फावबा थिंबिरई युम यौबगा सेंधाजनीना मा हेक उबगा कदाइ चलुइ हाइना हाइरई जीव करिसु खुमनमदे सेंधाजनीना अमु हाइरई आइना हंगलिबसि नंग कदाइ चलुइ हाइबनी अदुदा जीवना हाइरई आई खंगदे मदुदगी सेंधाजनीना साउना मु हाइरई नहाक असिबु यामना फावबा मिसक अमरा जीव हंदमुसु करिसु खुमदे सेंधाजनीसु मखा अमुक तारई नहाकना खल्लिबसि हिट चटपा फिल्म अमा अनि म्यूजिक डायरेक्शन पीरेना यामना फावरे खल्ले नत्रा वादु ताबदा जीव हेना ngakre machinda tapna music director haina su soli सेंधाजनी ना मखा अमुक तारई डायरेक्टर गा म्यूजिशियन सिंगा नंगबु नुमित चुप्पा अमा स्टूडियो दा ngaiduna leiraga नंगना मफम अमदा चथोपा मसी यामना लाले अर्जुन अहांगना खनबदा नेशनल अवार्ड तुना मरम ओइरगा नहाक नसादा नापल चावना कारे नंगी मिंगचत सिंग अदो मांगहन्नबा होनगनु हंदमुक्सु जीवना करिसु खुमदे सेंधाजनी ना मखा अमुक तारई अदुगा अखोइ अनि ngasi पुंग 8 ता कैंडल लाइट डिनर अमसु लैबा नत्रा आई डिनर सिगी दमकता अहाकी रिकॉर्डिंग फावबा कैंसल तौरिबनी जीवदी तरंग अमदा लैरे करिसु वा हाइद्रे सेंधाजनी ना मखा तारई नंग अमता निंगसिंद्रे नत्रा नंग आइगी मांगदा लेलनु असि हारगा सेंधाजनी दु वा ngang थोकरे नुंगदांगदी आई चाक अमता थोंगरोय नंग नसाना तौजरो असि हारमलगा सेंधाजनी दु चंगरे जीवा यूट्यूब ता चंगदुना ngasai सेंधाजनी ना हाइखिबा नेशनल अवार्ड तुगी मतंगदा येंगनुबदा अर्जुन प्रभाकरन नेशनल अवार्ड हाइना थोरई मागी पुंसी वारी सु यावबदु थेंगनरे महा असि पेकलिंगाइदगी सु यामना ngauसिनरई अदुगा नुपी अंगांगदसु नत्तबा मियेंग येंगी हाइबगी तोंगा कयासु लैरि हाइना यूट्यूब वीडियो अदुदा हाइरमी जीवा तपना वखल तवी बैकग्राउंड मागी खोंजेल नामु हाइरई फरे अदुदी अहाक तुमख्रगा हौगलपदा पुमनमक्सी ताइवनरगा लैरंबनी अदुना आई अमुक तुमथरगा हौगलपददी हानागुम सोइदना नॉर्मल ओइगनी असि हारगा जीवा तुमथखिरमी मान हौगलपदा अहोंबा करिसु लैरमदे जीवा मथा साना फमलिंगाय नुपा अमा अमुक चंगलई नुपा अदु उबदा महाकना वासिम हाइना कौरी अदुबु नुपा अदुना मागी ममिंग असि वासिम कौदे वाकर कौई हाइरई हंदमुसु ममांगदा मागा मरुप ओइखिबा वासिम हारिबा असिना वाकर कौई हारकपसिदा जीवदु हेना चममनरे जीवना मु मखा तारई वासिम नंग आई खंगद्रबो अदुदगी वाकरना करिगिनो नंगना इंगोंदा हंजिन हंजिन वासिम कौरिबदी हंदमुसु जीवना मु वासिम नंगबो आई खंगद्रबा हारकपदुदा वाकरना साउना हाइरई पिकलिंगाइदगी तिनरकपा नंगबो आइना कमाई खंगलोइदोइनो अहाक असे वाकरने जीवना मु आई करिनो खंगद्रे तौरिबा मयाम असे आई जीवने अदुबो मोइना आइबु अर्जुन हाइनासु कौबिरे अदुगा म्यूजिक डायरेक्टर निसु हाइबिरे करिनो तौरिबसे अहाक तसेंगना खंगद्रे तंजासिदा सेंधाजनी चंगई अदुगा हाइरई कइनो नंगना तौरिबसी नंगी मरु वाकर यूनिस फाव खंगद्रिसे अदुदगी जीवना मु हाइरई माबो वाकर यूनिस नत्ते मागी मिंगदी वासिम अक्रमनी अदुदगी वाकरना मु फागी तौरका हाइरई होय माने अहाक वासिम अक्रमने सानिया मिर्जादो मखादा इमरान खान गा लेहौबने आई अमता उनरुखिगे महाना मतंगसिदा पल्लिबा वासिम अक्रम असि पाकिस्तान की क्रिकेटर वासिम अक्रम अदुनी माना मा मसामा वासिम अक्रमनी हाइरबसी जीवगी वाफमदुदा लग्नदुना हाइरकपनी वासिमना मखा ताना मु साउना हाइरई नंगना इबु अंगावबा सिन्नबा होनगनु गौतम मेनन नंगबु मरिरंगने उनसे हाइरिसे अदुबु नंगना उनदबनी असुमना वाकरदु साउना माना हाइगदबा खरा हाइरमलगा चटख्रे मथंगी सिंदना डायरेक्टर गौतम अदु जीवबु उनबा लागले अदुबु मफमसिदा गौतम मेनन हाइरिबसी फिल्म हौरकपदा डिवाइस अमा मांगखिबदुदा उतखिबा
साइंटिस्ट जीके अदु अमु ओइरमले गौतमना मफमसिदा लाग्लिबसि मागी अनौब फिल्म स्क्रिप्ट अमगी मरमदा वारी साबा लाग्लिबनी मागी फिल्म की वारी अदु लिरकपदा जीवना ममांगदा तुमथखरगा हौगलकपदा पुमनमक तायोनरमबदुगा मागी फिल्म स्क्रिप्ट अदुगा हाइफेट मानरमी गौतम मेनन मागी फिल्म दुगी मतंगदा वारी लिरई हुरानबा अमना तुमथखरगा हौगलकपदा IPS ऑफिसर अमा ओइदुना हौगलकपगी वारी लिरकलमी मागी वादु ताबदा जीवना खंगना हाइरई मदु पुमनमकतुबु कमदौना ओइथोक्लिबनो मदुदगी गौतमना मखा तारई मदुमंगनी ऑडियंस सिंगी मफमदा फावगदौरिबसे तसेंगबदी नुपा अदु अल्टरनेट रियलिटी अमदा हौगलकपनी हाइबदी महाग अदो पैरेलल यूनिवर्स अमदा लैरिबनी मागी वादु ताबदा जीवना करिनो ज्ञान ताबा ngamdre हाइना हाइरई मदुदगी गौतमना अल्टरनेट रियलिटी अमदी असेंगब रियलिटी की मरमदा हाइरमी गौतमना वा हाइबा लोइबगा जीवना हाइरई हाइबा मयामसी असेंगब रियल लाइफ तदी थोखिबा लैरबरा हाइबदी ngasai makai गौतमना अल्टरनेट रियलिटी की मरमदा हाइबा दु कनागुंबा अमगी पुंसीदा थोखिबा लैरबरा हाइना जीवना हंगकपनी गौतमना मु हाइरई हुजिक फावगी ओइनादी लैरमगिरोय अदुबु कनाना खंगबा रिसर्च तौबा लेपत्रबदी फ्यूचरदा ओइथोरकपसु फरे पुनमक्सी समजिल्लगा रियलिटीगा अल्टरनेट रियलिटीगा अनिगी मरक्ता मानाबा अमदी खेनबा कया अमसु लै रियलिटीदा लैबा पोट अमा अल्टरनेट रियलिटीदा खेनबसु याय मथंग अमु उलगलिबसिना जीवा डायरेक्टर गौतमना हाइरंबा वासिंग अदु निंसिंग ममांगदा माना उगिबा ओना तैनबसिंगदु निंसिंगलई अदुगा तंजासिमक्तदा गौतमना ngasai हाइखिबा वाहाइसिंग अदु बैकग्राउंड दा खोंजेल ओइना अमु ताहलई रियलिटी दा लैबा पोट अमा अल्टरनेट रियलिटी दा सुंगलै लैतबसु याय अदुगा रियलिटी दा लैतबा पोट अमा अल्टरनेट रियलिटी दा लैबसु याय जीवा वाखल दा खंजै अहाक सोइदना अल्टरनेट रियलिटी अमदा लाकपा ओइरमगनी अदुबु कमदौना थोगलिबनो हाइना मतोम दा खंजै तंजादुना मी खरा वारी साबगी खोंजेल ताबदुदा जीवना संसिंदुना येंगुबददी ममांगदा लैखिद्रबा महाकी ममा मपा अमदी मागी नुपी सेंथाजिनीगना वारी साबा ओइरमी जीवा संसिंदुना ममागा मपागदा नुंसिना कोली अदुगा हाइरई इमा बाबा नखोय अनि होजिक फावबा सिद्री नखोय होजिक फावबा हिंगली मागी वादुदा ममागा मपागदु ngakchana येंगी सेंथाजिनी सुंगंगना येंगी जीवा की वादुदा मपाना मुक मसिंदा सोली सीबा हाइबा मदुदगी जीवना मखा मुक तारई एक्सीडेंट दो अदुदगी ममागा मपागना मु हाइरई करी एक्सीडेंट अदुदगी जीवना मखा मुक तारई ओ मफम सिददी एक्सीडेंट दो थोक्तबा ओइरे सानारिबा वारिसिंग अदु नोक्सु नोक्लिंगले अदुगा ममागा मपागा सु ज्ञान अमा तादरे मथंगी सिंदना स्टूडियो अमदनी जीवदा म्यूजिक सेंबदु लोइसिनबा हाइरमी अदुबु जीवा म्यूजिक सेंबदु हाइरमदे असुम तौबदगी महांगना म्यूजिक डायरेक्शन पीनी हाइना तौरंबा फिल्म सिंग अदुदगी लौथोक्लगा अतोपा मी अमा सिनख्रे हुजी उलगलिबा सिनसिदा सेंथाजिनीगा जीवा हाइबदी मफमसिदा अर्जुन ओरिबा सिगा पुन्ना इंटरव्यू लौनबा सेम सारी अदुबु जीवना मकोक्सिगी हाइदुना इंटरव्यू दु लौसी हाइबा याद्रे मथंगना नुमिदांगी सेनमु उलई जीवना हंदक ओइरगलिबा मवोंग अदुदा सेंथाजिनीना पेंदबा मयाम अदु जीवदा हाइरबा मतुंग मखोय एनी नुसिनाना लोइनारे असुमना मखोय एनी नुसिनाना लैबदु उल्लबा मतुंगदा मथंगी सिंदा जीवना सेंथाजिनीगी मफमदा नुसी हाइना फोंदोक्किबगी सिनदु अमु उलई मखोय मयाम अमा इकोय कोयना फमदुना लैरी गेम अमा खक्सु सानरी बटल अमा उंहनदुना बटल अदुना उंगबा लेपगा तारिबा मसिनदुना ओनसनबा मी अदुना हाइनिंगबा वा हाइनरी अदुबु बटल अदु उंगबा लेपा मतमदा बटलगी मसिनदु जीवगी नाकंदा ओनसिलमी मदुदगी जीवना मागी थमोइदा लैबा सेंथाजिनीबु नुसिबगी वाहिसिंग अदु हाइरमी अदुगा जीवगा सेंथाजिनीगा मखोय अनि पुन्ना वारी साबा अमु उलई जीवदु खंगौदना लेक्थरई सेंथाजिनीना अर्जुन कौबदु सोंथांगना तारई अदुगा खंगौदना ममी अदु उसिनखी अदुगा मेकअप थोरकपददी हॉस्पिटल अमदा ओइरमी जीवना बेड अदुदगी हौगलपदुदा नर्स अमना कोमादा लैरंबा नुपा अदु हौगलगे हाइना हाइरई नाकल अमदा फिल्म हौरकपदा यावगिबा तस्रा हाइना खंगनाबा मफमदुदनी नुपा अमा खंगना हाइरई सार खुलाई अदु एक्टिव ओइरए रियलिटी दा अमु हलकपा माले सिन असिदगी अखोइना खंगबा ngamle ngasai makai जीवना ओना तैनना उरुबा मयाम अदु महाक अल्टरनेट रियलिटी दा चलुबनी अदुगा सोंगी रियलिटी असिदना कोमादा लैबनी जीवा हॉस्पिटल दगी चेंथोरई अदुगा उलगलिबा मतम असि मार्च की तांग 19 नि अदुगा ngasai जीवना यु ngaurога तुमथखिबा अदुना फेब्रुवारी दनी जीवा मी अमदगी फोन वाइदुना वासिम दा कॉल तोरमी जीवना वासिम दा महाक जीवनी हारुबदा वासिमना कना जीवनो खुमई
अदुदा जीवन साउना हाइरई हाई अंगाउबा करिनो आई नंगी मरुप जीवनीने अदुदगी वासिमना ngang खुमई नंगदी कोमादा लैबनी कमदौना कॉल तौरकलिबा मधुदगी जीवन अमु हाइरई अहाक मतौ करमना हॉस्पिटल सिदा लैरमलिबनो वासिमना अमु हाइरई नंग एक्सीडेंट अमदगी कोमादा लैखिबने नुमित निम्फुनी सुरबनी मसिदगी अखोइन अमुजु खंगे मधुदी जीवन अल्टरनेट रियलिटी दा लैरुबसी नुमित निम्फुनी सुरे जीवन अमु वासिमदा नंग कदाइदा लैगे हाइना हंगई मधुदा वासिमना महाक प्रॉब्लम अमा मायोगनरी नंग डॉक्टर का अमता यिंगथोउसो हाइना खुमई जीवन अमु हाइरई नंगी लोकेशन अदु थारउ वासिमना अमु नहाक डॉक्टर की मनाक्ता चंगलगा अमुक्ता यिंगथोउसो असुमना मखोय अनी मरई ngahak तौनरबा तुंगदा वासिमना लोकेशन थारई अदुगा जीवन महान फोन वारिबा नुपात्रो ओनसिलगा हाइरई अहाक मफम सिदा अमुक्ता थिनबियु मधुदगी नुपादुना हाइरई नहाक पेशेंटला मधुदगी जीवन साउन खुमई आईसी पेशेंट मालुरबो मधुदगी नुपादुना मु हाइरई ओ खांगे खांगे नहाक डॉक्टर सोइदन ओइगनी सर्जरी पांगथोलुबा लोइरगा थोरकपा ओइगनी महांगना असुमना हाइरिबगी मरमदी जीवन सेलिबा ड्रेस तुदा सर्जरी तौरुरगा थोलकपा मानबगिनी असुमना नुपादुना जीबबु वासिंगी नाक्ता थिलई मफमदु यौरकपदा इकुई कुइदना नोंग चुरई कार मनिंग अदुदा जीबा ड्रेस चेंज तौबा लोइरगा ममाय ओंथोरकपदा मागी ममानबा माइकेलना सेंधाजिनीबु पुदुना नोंलकता चेलकपदु उरई ngasai makai wasimna problem ama lai haikibadu sigi oiramle gari manungda maikena senthajini ga wari sabadu jibana yengduna leirami senthajini na maiken da onsintuna hairai ai ha nang yauduna hingba ngamloi madudagi maikel na su khumai ai su nangbu nungsi hariba wa mayam adu jibasu loina tarami somda amuk tasra haina khangnariba mafam adu da amu ulai makhoi ki mangkhiba device adu numit nifuma thoini mu pharaklaba matam sida active oirage haiduna mafam dura thabak tawba nupa amana scientist jike da hairai mafam sida scientist jike hariba asi ngasai jibana alternate reality amada chalubada director menan haina khangnakhiba nupa aduni jike na device adu bu location track tawnaba su hairami aduga khulai adugi location adu zoom taw haibaga jiba hoina thauriba car adu amu ulai mathangdi sendana michael amadi senthajini na samin thamina duna laibadu jibana yengduna leirami madudagi mahaki maru wasimna hairai karino nangna yengduna leiribadi nangsu chatholu law kaino nangna hanaga manadaba mawong ulisibo mafam asida wasim oiribasi alternate reality dana worker ogiba nupa aduni aduga michael amadi senthajini gi ming asidi alternate reality da su chap manai Michael na amu hairai thokliba thodong mayam sida pungkaw kawrure nang koma dagi hawgalakpa kyang kuire maduda wasim na amu hairai naha koma da numini funi leirubani aduga khanghaudana hawgalae doctor nurse na nangbu amta uhaudrabo nangbu moiga tanarambro kaidawrage nangbu karino khara hayudana Michael na amu hairai hayeng aikhoini gi luhongba loiraga naha ki nasa ado full body check up tawsi Michael na luhongdoribasi senthajini gani jiba handak su wa karimta haide masadu leitapam amata khangdre magi mawong matawduda senthajini su ihai hainingdabagi mawong amu ulai Michael na hairai ma hauzik leiriba situation sida pungaw ngawramlani magi wadu tabada wasimna wakhalda haijei magi wari se hanjin amu lirak tawra male Michael na mu hairai madi senthajini gi maramda kari su khanglamna roi tawrisi tanja adura senthajini na Michael da chana badu inbirai wasimna Michael da onsinduna hairai adudi naha nangi wari do amu hanna mangoda lige khalle yai kashu kaide liro madudagi Michael na hairai tu magi ming senthajini nangbu ma khangdrane maha aikhoi gi junior ne aduga amu senthajini da onsinduna hairai senthajini nang ma se khangdro maha ase school da aiga sumpulakpani adudagi senthajini na ma ningsingba thoktre haina khumlai madudagi Michael na amu munna yengu maha ase aikhoi gi classmate ni adubu amuksu senthajini na ningsingdre haina khumlai Michael na senthajini makhoi ni gi maramda wari liba hawraklami adubu mana lirakliba wari asidi semjin sajimba ngakta oiramle haibadi mamangda school matamda senthajini na song competition amada maithiba matamda thawai nungaitana kaptuna laibadu ubada jibana chithi ama iduna hawkibadu Michael na mana oina hawkibagi mawongda wari adu puthoktuna lirakpani magi wadu tabada jibanadi Michael na namthak tawduna senthajini ga nungsinakibani haibadu khangle adubu wafam asidi jiba mahak matomda khangbani jibadi mapokningda aduki matik sauningba haibadu oire aduga Michael na senthajini gi manakta laktuna ihan hana unakibagi silladu flashback oina mo ulai senthajini na hairai nahak event gi maming karino madudagi Michael na khumai ai hak tasengbadi yamna soikhre aina nangonda call tawrakhibadu event amagi natti
Madu tabada Senthajini du yamna saurami aduga hawatuna thokike tawbaga Michael na hairai mikup amata ngaiko chithi ado aina ikhibani Senthajini karisu khumdana leiri Michael na makhoina tamlakpa school amadi magi class section na singbudu amu hairami asi harba tungda Michael na amuksu makha tarai ai nangi interview du yenglubada nangna chithi adugi matangda hairakpaduda tasengna pungning yamna nungsikhi adudagi aina nangi manager da event amagini hajillaga number lauraga call tawkhibani hoji amuk present day da ulaktuna Michael na hairai noishu khanglibaduni aise ikai thiganbe hongnabi matam suppada nupide adum laithoi magi wadu tabada wasimdu charambadu haraduna lo khurai wasimna asum tawribagi maramdi Michael asidi sengna nupida chopa nupi yamna koiba nupani adubu mana haidoraklibasidi yamna gyan taba nupiga koijaraktaba mi saraga nganglakpagini jiba sumagi oidaba wahaidu tabada tasengna saunningnabani flashback ta mu hangatuna ulai Senthajini na hairai chithi aduda ikhiba wahaising adu kari no haiba ngambigadra madudagi Michael na khumai nangi se tasengna aingonda test tawriba haidura adubu chithi adu sahi kayagi mamangda ikhibani ai kari su ningsingdre madudagi Senthajini na hairai ai ha hujik chamamna ba haibada oire chithi adu ikhibani haiba mi mayam amasu message phangi ai ha karamba thajagadaba no khangdre tasengbadi aina interview du da haikebado hairam loidabani ai soikhre warobinu masi haraga Senthajini du mafam adudagi thokike tawraga Michael na magi furit kudam adu lauthoklaga thabakta Senthajini haina hakliba tetu adu ulai asumna wari du liba loiraga present day da amu ulai Michael na ngangliba wa mayam adu taba ngamlaktraduna jiba du kadudagi thokre Michael su amuk mapanda thoraktuna jiba da wari sarami man haiba mayam adu khumlamde Michael na wa makha sum tarai handakti jiba du asawba sapham amaga loina hairai karigino nangna oidaba namthak mayam ama hairibadu madu tabada Michael na hairai karino nangna hairibado jibana amu makha tarai chithi du nangna iba natte haiba ai khangi nangna hairiba wa mayam do semjin sajinba oidaba namthak ngaktani madudagi Michael na hairai ai wasaktuna hairiba sini ai ha oidaba amata ngangde handakti jibadu sauduna Michael ki furit ki color adu paiduna sauna hairai yare oidaba ngangbadu lepu aduga tamna amu hairai ai khangi nangna oidaba ngangi wafamsi nanga aiga khaktana khangbani handakti Michael du jibada yengduna hairai hoi ai oidaba ngangi ai chithi du ikhide adubu ai mabu dita sengna nungsi school matamdagi hauragani aina mabu nungsi khibase matamdu da ai mafamda nungsi phongdongnaba thongnasu laikhide aina maga nungsinaba aduga maga laiminabagi wakhal phawba khanki mafamda fawriba ihulase ai atopa nupi amata da fawkide nangsu khanglibaduni aigi punsida nupi mayam ama thengnakre adubu maga aiga loinariba mawongsidhi nupi mayam dugi maraktagi top-topi jibadu sauningba khoirang khoisaunaba pula punsille Michael na amung makha tarai wafamse nanga aiga khakta khangbani aduna kanasu khanghandana lona thamsi ai tasengna mabu nungsirure karigumba masu amu aigi ifamdagi chatkiba taraba ai ha itomta sijagani ain hairibasini ai asengbaki itomta sijagani hojikti ai siba sidaba nangi kutta leire nangi apambani asi haramnaga Michael adu chatkre Michael du sangkhibaga wasimsu amuk thorai jibana karigumba khara haigi hairaga mana alternate reality da chalubagi wari du sulirai alternate reality aduda Sachin Tendulkar na footballer oiba India amadi Pakistan busu tongan ba lam nataba apunba lam amakhak oiramba aduga mama samaksu music director oi haina wasim da hairami madu tabada wasim du khangnong nu lai aduga nongna hairai adudi ai se mafam du da CM oibra jibana mu hairai ai hang mafam adu da su luhonglami aduga aiga luhonglamliba nupi adu Senthajini ni haina hairami madu tabada wasim na hairai karino tawribasi university da yamna soiba ama leire nangi maruki nupi amabu aduguma miyeng kaidongnungda yengnoidabani nangna tawriba mawongse ai tasengna pamde nang kaidawre hayu makhoi ani marai ngahak amuk tawnaraga jibana thokhiba wari pumba liba haurai aduga flashback oina jibana kamdawna alternate reality da chalubano haibadu ulai masigi senaside khoina khangle mamangda jibana alternate reality da chaluba adu mobile gi mawong manba device amada chatpa oiramle mahana mamangda accident thokiba aduda
खुलाई अदु कनागुंबा अमना जीबगी मोबाइल ओइबो निंगदना पिरखिबनी अदुगा जीबना यु ngauri matamda mana gyan ngauna number khara namkhibaduna maram moiraga alternate reality aduda chatpa oiramle mana wari sing adu liba loirakpada wasimdi leiramdre jiba pocket ki device adu amuk lokthoklaga ngahak munna yenglaga 0001 namkhre adudagi alternate reality da amuk lagle sofa amada mana hojik pai khiba device adu pairaga phamlaga leibadu amuk urai aduga mafam sida TV da RCB haibadi Royal Challengers Bangalore haiba sina IPL title lobagi video mo ulli haibadi ngasi phawada RCB na IPL title amata loba ngamdri adubu alternate reality asidadi title adu lawre haibadi reality amadi alternate reality ani duka ona taina budu utpani jiba wakhal ngihak tawduna amu khalli mana device adu da one number da alternate reality da punga mahangatuna chali haibadi mana reality da pung mapan taba matamda device aduna wan namrabadi alternate reality da pung nipan taga dawribani mahangna yu ngauraga ihan hana namkhibadu 1000 ni haibadu su ningsing lei aduna mana ahanbada alternate reality da chalubadu pung lisingama hangatlaga chalubani aduna mana chaluribadu alternate reality da numit nifuma thoini oikhibani tanja atuda jiba haibadi alternate reality asida arjun oiba asigi phone da senthajini gi call laklami jiba phone adu paikhalli senthajini na show adu minute kunthra da ngaire mahak loba laklagi hairaga phone adu thamnakhre jiba masa adu yamna haraujaba haibadu oire ngaihak leibaga senthajini amu call tawrai senthajini gari thauna sumwari sarambadagi jiba adu amu reality da halaklami haibadi mana 1 hour matam set tawkhibaduna matam loiraduna reality da amu laklibani jiba magi room da changaki chap chapa pungsing holaga ayuki pung 8:10 da chap chana hawalaknaba device adu da 9 irami asumna jiba alternate reality da chap chana amu halai aduga senthajini ga nungsinana laiminaba amu ulai aduga alternate reality gi sin adu aikhoida yangna ullaga jiba adu ayuki 8:10 da reality da amu halaktuna tumba hawalai mana hawgalakpada Michael ga senthajini ga luhongduna leirambadu ubada ma thawai yamna nungaijaramde jiba su makhoi myamna langnibadugi marakta langnaba wasimna hairami adubu jiba amuk magi ka da sangsinkhre jiba magi device tu da amuk yenglaga magi khonjel na background da amuk tahalai karigumba kanda punsida aikhoina chummi lali khandana aikhoina tawningba thabak tu tawba yawi apambadu phangnaba honabada upai ama natraga ama phangnaba honai aduga thamoi sinasu amuk madu tawsi maduda thorakpa pumba mayongnasi hainasu ithelpi senthajini ga aiga punna laiminanaba upaidi asi haraga device atu ulai jibana Michael amadi senthajini ga punna laiminakhiba mikupsing adusu ulai jiba wakhan sum khalambadagi device atu da 9 mari namkhre haibadi alternate reality du da 416 days hangatlaga chatlage haina wareb lawkhre jibana alternate reality atu da lakwa matamda makutta microphone ama pairaga leirambadu ulai nakal lagi nupi amana nungsiba khonjel amana isai saklai isai saklibadu kanano haina yenglubadadi senthajini oirami sum isai saklambadagi senthajini na jibada haibadi mafam asida arjun oiriba asida isai makha taraknaba hairai senthajini na isai saklo haibagi maramdi jiba asi alternate reality asidadi afawba music director amani tawbadabu mafam sida lagliba jiba asigi wakhal asidi reality da laiba jam chamba jiba aduni aduna maha isai adu saklakpada suramata taramde isai taramba mayamdu mangonda ngakna loina yengnarai magi mamanaba wasim haibadi alternate reality asida worker oiriba asina lao haina kaurami aduga atopa miyosing aduna mahana saklakliba si karino haina susolami jiba senthajini da amu lake hairamaga wasingi manakta satkhre wasimna hairai kari isai mayingno nangna sakli tubu makhoi ani wari saringai tanja adura senthajini na sar haina kaurai aduga hairai aiga isai sangminabagi sarbu thagatsari madu tabada jibana hairai kaigino dear aingonda sar kauribadi madudagi wasimna mu hairai kaigino nangna mangonda dear kauribadi senthajini na su amu hairai sarna hairibadu ai gyan taba ngamdre jibana amu hairai kaigino dear nangna aingonda sar sum kauribadi nakaldagi wasimna amu hairai nangdi kaigino mangonda dear sum hairibadi madudagi jibana hairai kaigi aina mangonda dear kauroidoino mase aigi nupini madudagi wasimna ngakna hairai nangi nupini haiba
Madudagi Wasimna, Senthajini the Onsilaga Harai. Madam, Karisu Kanbiruno, Aigi Imanabase, Pagi Yamna Togan Bane. Asi Haraga Wasimna Zibu Nakalama the Putokre. Senthajini Su Zamamana Yingduna Lehore. Wasimna Ziba the Harai. Mase, producer Gimarubni, Adugan Nang Mabu, Nangi Nupini Harido Karino. Handa Musu Ziba Harai. Mase Aigi Nupini, Ai Mangon the Kaiko Hibano. Wasimna Nagna Muharai. Mase Nanga Mini Taragi Mamanga Unakiba the Nairi. Adugan Nangna Nangi Nupini Karam Haribano. Jibana Mamang the man alternate reality the Lapada, Hakiba Wapama Manishingi. I koi ani Ihan Hana, Tengna Kibadu, Nungaibani, Punna Isaisu Samina Kibani. Zibana Wakal the Matonda Mushonze. Aduna Tapati, Ngasi, Maga Iga Ihan Hana, Tengna Soidan Oigani. Matang Soida Ikoina Kangle, Mamang the Zibana alternate reality the Lapada di, Diva Shaduna Pung Karakak, Nambanina alternate reality the Numit Karanika Hangat Panina, Zibaga Senthajiniga Matemana Oiduna Lerambani. Aduka Hantak Lagliba Sina, Numit 416, Hangatlaga Lagpanina, Senthajini Makoi Anina, Yan Hana Tengna Kiba Numit Takibani. Aduna Huzik, Makoi Ani, Matemana Oidri. Senthajini Amuhairai, Sar Karisu Taudraba, Zibana Muhairai. Senthajini Nang Kaim Kangdrabo, Aise Nanginupane, Madu Harakpada Wasimna Zibabu Kamzili, Wasimna Harai, tu, Camera se Yengo, Mana Taurise Prengni, Asi Hara Wasimna Amu Harai. Nang Tumilayo, Mase, producer gi friendni, Senthajini Namu Harai, Aise Samam Narurabane, Ado Hozikti Wakaldare, Pare Oiningbo Oirasuno, Kaigumba Isai Sakpa Yabagi Sans Laigadra Habiro, Maduda Zibana Pakumpi Bagimhul, Wasimna Oina Harai. Hoi, ma soiden hailake. Senthajini Namu Harai. Aigi Konjel test Tobagi Sans Amatang Pibiu, Aduga Sargi over decision and Dulobiu. Asumtang Makoi any pow pound number among Launare, Adubu Zivana Senthajini Aroba number Ahumadu Harakpata, Senthajini di Ngakre, Masida Zivana Senthajini number Kanglibasi, Mahana Mamang the alternate reality Asida, Hanzin Lak Labanina, number Asisim Hapuri Bani. Senthajini shoot number of Piram Laga. Tokibaga, Wasimna Habadi, Mapam Sida Wakar Oiba Sina Harai. Nang di Kamdona, Magi Aroiba number Ahumadu Kangliba, Adudagi Ziban Harai. Aigi Nupigi number Bu Aina Kamdona Kangloidoino. Wasimna Muhairai. Aroibagi number Ahum Kanglagamas and Nangi Nupini Habayaroi. Matangi Senta Ziba si film shooting Mapam Madalai. Mahana Mapam Sida Lagliba si director Unava Laglibani. Mapam Sida director Oidun Lairam Liba asi. Mamang da Zibana alternate reality the Lakmatam the Tengnakiba, Gautam Menan Aduni. Zibana director Adu the Hirami. I have alternate reality Gimatanga script ama ige honori. I samam Navakaya lady Haiduna, Sarkatana Laglibani. Sardi Hana the Gisu Hona science fiction Mayam Sutogre, Aduna Sarda Tanaba Laksebani. Matudagi director Duna Muhairai, music direction Dagi film direction da Yamna Fai. Masida Zibada music direction Haribasi alternate reality Asidadi Ziba si music director Arjun Haina Fauribani Zibana Haukiba Magi Asengba Wari Amadi alternate reality the Saluba Kuding Wari Mayamadu Loina Lirami Director Aduna Dimana Hariba Mayamadu film script ni Khanna Taribani Magi Wari Taba Loiraga director Aduna Yamna interesting Oi Hirami Mamang da Zibana alternate reality the Laglamba Matamda Gautam Menan Asina Oina Zibagi Mapamda alternate reality ki matang na film puthong bagi wari edu tana kibani. Tawbadabu Hauzik Zibana alternate reality ki matang da film ama puthong na bagi damang wari lirakpa matamda. Gautam Menan na anaubu wari ama oina tari bagi maramdi. Handa mung Zibana alternate reality da lagliba asidi. Numit mayam ama hangatuna lakpanina. Ngasai makoi anina wari tugi matang da khanna kiba dugi numit tugi. Mama mamang da lakpa oibana. Gautam Menangi Mapamda wari asi anauba ama oina amuk taribani. Aduga director aduna mu makatarai. Nangna haribasi akon bagi alternate reality da lakwa matamduda. Nupa atuga, nupi duga ihan hana thengnaba numit oina tare sinatra. Madudagi Zibana Muhairai, Manisa, Tangkak asidagi wari asi makatana kamdauna salhangani. Nupi duga nupa duga kamdauna amung hana nungsinahangani. Madudagi director aduna hairai. Adudi mamang da thokiba nupa duga nupi duga nungsibagi thaudoksing adu hanna semkatwa mathau tai. Masida director asin haribasi mamang da alternate reality da lakwa matamdadi Zibaga Senthajini ga matai mana oiduna leirambani. Adubu handak Zibana lagliba asidi makoi ani ihan hana thengnaba adugi matamduda oina lakpanina thokriba thaudoksing aduga chap manana thokange harabadi nauna makoktagi wari mayam adu semkatwa mathau tai hairakpani.
जीवसु ममांगदा अल्टरनेट रियलिटीदा लाक्पा मतमदा ओइखिबा थौदोकसिंग अदु तपना तपना नौना सेमगटपा हौरक्लमी ममांगदा तौखिबा अदुगुमना मखोय माना सेंथाजनीदा प्रपोज तौबगी मतांग अदु यौरक्लमी मखोय मयाम फमलगा गेम सानाखिबा अदुगुमना सानारमी जीवना हंदकसु बोतल अदु मंगोंदा सोयदना मचिन ओनसलकनी अदुना प्रपोज तौरगे हायना खंदुना लैख्रे अदुबु बोतलगी मचिन अदुदी सेंथाजनीदा ओइना ताग्रे मदुदा जीवदी चममनबा हायबदु ओइरे कमदौना सेंथाजनीदा बट बोतलगी मचिन असि तारिबा सेंथाजनीना हायरई अहा कनाडादा चटलगनी अदुगा अइगी इपाना अइबु लुहोंबसु पामले अदुना मथंग वीकतदी अइ हाइना सिंगनरगनी असि हायरगा मागी बोर ओइगदौरिबा नुपा अदुगी फोटो अदु अमु उलई मयामसु लापिनबा सेंथाजनीना हायरमी जीवदी थवाय यामना नुंगाइरमदे मथंगी सेंदा अमु जीवदु डायरेक्टर अदुगी मनाक्ता लाई अदुगा हायरई अहांगना थोक्ख्रिबा थौदोक मयाम अदु नौना सेमगले अदुबु कमदौना नुपी अदु अतोपा अमदा हाइना सिंगनख्रिबनो मदुदगी डायरेक्टर अदुना हायरई ब्रो मसी नंगी स्क्रिप्ट ने नंगना सेमदोकनिंगबा सेमदोकपा कशु कायदे डायरेक्टर अदुना स्क्रिप्ट नि खंजबगी वा अदु हायरकपनी अदुबु जीवगिदी असेंगबा वारी ओइबनीना महाक सीरियस यामना ओइसिलमी मदुदगी डायरेक्टर अदुना हायरई फारे अदुदी नंग सी अनि खक लौरो सी अनि सिदा दो जांखै यांखै नमु डायरेक्टर अदुगी वा अदुमक जीवना तौरमी अदुगा लोइरबा तुंगदा सी अनि दु पाइदुना हायरई अनि सी येंगबदा मानाब्रा जीव करिसु खुमदे अदुदगी डायरेक्टर अदुना मु मखा तारई मानदे नत्रा हारिबसिमक नंगी वारीदुदसु थोकले नंगना सी अनि सिदा जब मानना दोसिंग असि नंबा ngamdabagumna पुसिदा थोख्रबा वारी अमा मकोक्तगी नौना सेमगटपदा हानागुमना जब मानना सेमगटपा ओइथोकलोय थौदोकसिंग अदु सेमगटपा मतमदा ममांगदा तौखिबदुदगी अहोंगबा मचा मचा खरा लेरंबसु याय तंजासिदा फ्लासजे ओइना मफमसिदा अर्जुन ओइरिबा जीवसिगा सेंथाजनीगा कोइबा लापगी सिनदु उलई सेंथाजनीना मंगोंदा अर्जुन हाइना कौरकपदा महांगना सार कौ हाइखिबदुसु निंगसिंगलई सेंथाजनीना ngakchana yengduna सॉरी सार हाइना हाइखिबदुसु निंगसिंगलई असेंबगीदी सेंथाजनीना अर्जुन हाइना कौरकपा मतमदा सार कौ हाइरुदिबसि ममांगददी सार हाइना कौरकपदा अर्जुनना मिंग अदुम कौ हाइखिबनी अदुबु हंदमुक थौदोक मयाम अदु सेमगलपा मतमददी महांगना सार कौ हाइना हाइदोखरे जीवना अमुक मदु निंगसिंगलपदा सार कौनु अर्जुन अदुम कौ हाइरुबा मतमददी सेंथाजनीना याद्रे हंजिन हंजिन हारबा तुंगदा अर्जुन हाइना कौरकलमी मदुदगी डायरेक्टर अदुना हाइबा वादु अमुक तारई अदुगुंबा असोइबा मचा मचा अदुना अचौबा अहोंबा लाकपनी मसिदगी जीवगा सेंथाजनीगा गारीदा पुन्ना लाकपदो अमु उलई ट्रक अमदा थोंगे तौबदगी गारी अदु ममाय लाइथो हौरे अदुबु ममांगदा थोखिबा थौदोकसिंगदुगी मतुंग इनदी ट्रक असिगा मखोइगी कार अदुगा थोमजिनगदबनी अदुबु नौना थौदोकसिंग अदु सेमगलपा मतमददी मदुसु अमुक सोइनरे तौबदबु जीवना ममांगी थौदोकसिंग अदु निंगसिंगलपदगी थौदोक अदु सेमगटपदा असोइबा लैरे हाइदुना महांगना कार अदु अमुक थौदुना लालगा ट्रक अदुगी मनिंगदा थोमजिलमी मखोइ अनि उचिना सिना सेहुद्रे मदुदा जीवना सेंथाजनीदा हायरई नंग करिसु हाइनिंगबा फाउद्रा मदुदा सेंथाजनीना सावरमना हायरई करिनो आइना हाइदोइसे मदुदगी जीवना अमु हायरई मपोकसे अमुक नौना पोलकपगुम खंद्रा मदुदगी सेंथाजनीना सावदुना हायरई नंगना इबु हानबा होनरगा मसिबु अनौबा मपोक अमा पोकपनी हाइगदौरिब्रा ममांगददी एक्सीडेंट अदुदगी दाव यादना मखोइ अनि करिसु तौखिदबनी मदुदा सेंथाजनीना मपोक अमा पोपगा मानारे हाइना हाइखिबनी अदुबु हंदक्ति मदुगी ताइवनबा ngakta ओइरे असुमना महांगना थौदोकसिंग अदु नौना सेमगलपा मतमदा असोइबा मचा मचा मयाम असिदगी नुपी अदु अतोपदा हाइना सिंगनखिबनी डायरेक्टर अदुना मखा अमुक तारई ब्रो स्क्रिप्टि तसेंगना फजरे एंडिंग करी ओहेनगनी जीव डायरेक्टर अदुना हारिबदु करिसु तारमदे महाक यामनासु वाखल नुंगाइरमदे जीव व्हाट्सएप डिप्टी मैनेजर हाइना सेव तौबा मियोय अमना सेंथाजनीगा हाइना सिंगनरिबा मीदुगी मरमदा अरोटपा खरा पोस्टा हायरकलमी मदुदगी जीव सेंथाजनीगी मनाक्ता पंथबा तौदना लाक्लगा वारी पुंबा सेंथाजनीदा हाइनबा होनरमी डिप्टीना हायरकपा पुंबा अदु तमगे तौबगा मफम असिदा लैरंबा मी पुमनमक चप चप लेपतुना लैख्रे जीवना मिकअप थोरकपददी साइंटिस्ट जीके दु मागी मनाक्ता फमदुना लैरमले अदुगा जीवदा हायरई नंगी खोंचतु कमदौरई जीवना हायरई कइनो सार नंगना हायरिदु नंगा आइगा आइडिया मयाम अमा तानाखिबदाय अदुगा थौदोकसिंग अदु रिक्रिएट तौनबसु नंगना हाइखिबा नत्रा जीकेना करिसु खुमलक्तबदुदा जीवना अमु हायरई सार नंग गौतम मेनन नत्रा अदु ताबदा जीके दु ngakna lei नाकलदगी नुपा अमना हायरई महा असि बेंकर प्रभुगुमना स्मार्ट ओय हाइनरिबनी
GK na marak thalaga hairei nang alternate reality da urure natra aise mafam duda director Menon GK du amung no laga hairei aise Gautam Menon oiraba alternate reality du da aise love action amadi sifai thanagi oiba film sing da direction tawbra jiban amu hairei sir mafam duda nang se science fiction gi director oirami GK na wa makha amuk tarai adubu jibadi hariba mayam du mako ngaure mahangna screen da thokliba pungsing masing adu yenglaga hairai sar tha khara hangalaga mafam duda kamdong na chatkani madudagi GK na hairai nahangna ingna mekup khara leiba taragadi pumnamaksi ai soidana explain tawge asumna GK na khulai dugi matang da haiba haurai aikhoina kanna thijinbadagi time travel tawnaba khulai ama khak sare adubu khulai adu test tawruba matamdadi yamna ngakpa result ama fangki khulai adugi function da soibra karino haiba su khangkide magi tawba ngambagi shakti du time travel khaknatana alternate reality da su satpa ngamki ani suba test tawba matamdadi aikhoina camera ama khulai adu da fit tawrami madudagi khongkolakpa photograph amadi data sing adu punsilaga aikhoida idea mayam ama fangki atopa universe ta satnaba aikhoina mi thanaba sem sarami aduga khulai adu su puthok pusin sizinaba nungainaba mobile gi mawongda sakhi aduga aroiba sangyeng pangthongnaba tawbada mafam sida thabak tawba mioi amana huralaga Russian agency amada yonaba honarambani adubu karigumba kharadagi mangkhraga nangonda leiramle matang asidagi ekhoina khangle mamangda film asi haurakpada mangkhiba khulai adu jibana alternate reality da chatpada sizinariba khulai adu oiramle mana accident ama thokpaduda gari manungda sikhiba nupa aduna mafam sidagi huralaga purakpasu oiramle accident aduda mobile phone oiboi ningdana jibada mi amana pisilakpani jibasu pocket ta khulai adu hapakkhibani GK na amu makha tarai khulai adu nang idea amata leitana activate tawkhibani aduga yamna ngagliba amana nangna mayam sing asi kamdauna nangonda thokliba sing asi nangna gyan taribano nangbu mafam sida neural simulation tawraga puraknaba honabada matam kaya sangkhre GK na amu makha tarai nangna khulai asi cab service ki mawongda sum sizinare hojikti yare lepo madudagi jibana amu harai adudi noina haribasi aise reality da amu halae natra madudagi GK na hoi haina khumai jibana device adu amu pibirakna ba haijarami adubu yaramde asumara yenarakpadagi jibadu hida kaplaga pangtha hannaba hairamlaga GK adu thokre leihoriba miyoising aduga jibaga yamna kanna funarami konadi jibana uchinna sinna phuna device adu da wan namlami aduga alternate reality da amu laklami man hek yoropaga reality da magi marup oikhiba Michael du thengnare mangona phone lauraga senthajini da call torami adubu pairaklamde mamangdadi alternate reality da lakpa matamda Michael ki nupi da jiba haibadi mafam sida Arjun oriba asina karan tai haiduna phunakhibani adubu handakti karisu tawnadre maramdi alternate reality asida lakpa khuding ahongba khara-kharadi adumak lei wasim mafam sidana wakar oiliba asina call tawbadasu senthajini gi mafam hangbadasu hairaktre adudagi Michael na mabu thambi nagar fawba thinbirai senthajini da call tawbasu wrong number hairaga thamkhre jiba matha sana phamlingai senthajini gi sei program amagi banner paidun lakpadu urami madudagi mafam du tana laklami adubu jibana alternate reality da leigadoriba matam asidi minute 3 mukta ngasilai jiba senthajini na leiriba mafam adu da changlai senthajini na jiba ubada hairai Arjun nang kaidawre hayo jibana khumlai ai tasengna warurabani nangbu amuk hanna uba phanglaroidra haina senthajini na mu hairai nangna haribadu karino Arjun ai karino bhab tadre jibana mu hairai senthajini ai mafam sida minute manga khaktagi lakpani ai matam asi loitringaida asumba pumnamak hairamlage handamuksu senthajini na hairai karino Arjun nangna haribadubo handakti jiba sauna hairai ai Arjun natte jibani mana senthajini bu nungsijabadu amata khaktana hairami mana wa mayam ama haiba loibaga senthajini na mu hairai nangsi aigi nupane nang yaudana ai kadaida chatkani madudagi jibana hairai aikhoi ani hana luhongkhrabra senthajini na kaplaga mu hairai Arjun nang kari tawrage hayo asi hairaga senthajini thamoi songna kappi matang sida amuksu mamangda alternate reality da lakpada senthajini du nupa amada luhongdoi tawkhibadu honglamdre haibadi alternate reality da lakpa khuding mamangda tawkhiba aduga khenaba khara adumak lei jibana mu hairai ai pumnamakse kamdawna explain tawgani masi aigi punsi natte aina laklibase alternate reality ne
ai minute amagi matam khakta ngaire matam se loibaga ai di chatkragani khulai sigi mateng na ai lakpane sidagi chatkibaga ai nangbu uba fangni fangloi tamba ngamdre madudagi senthaji na khulai adu lauraga hairai khulai asina natra problem ohelibase maduda jibana hairai hoi mane matam se loibaga ai di chatkrani aduga mafam sida amu han ai laktabasu yai madudagi senthaji na khulai adu thugairami jibadu reality da amu halakle magi masada khulai adu yawbra haina check tawrami yawramdabaduda jikena khulai du krai chakre haina hanglaklami maduda jibana khulai adu kai khre haina khumlaklami mathangi sinda jiba adu mafam amada hundoklami madudagi hawalaklaga magi marup wasimda call tawrami maduda wasimna Michael gi luhongbasu loikhre haina hailaklami jiba upong amada thawai nungaitana phamduna leiringai nupi ama kaptuna leibagi khonjel tabaduda yengnubada senthaji oirami madudagi mana wasimda call tawduna Michael gi luhongbagi matangda amu hanglami adubu handakti luhongba kai khibagi wari do hailaklami senthaji na kaptuna leiringai nakaldagi isai sakpagi khonjel tarai isai adugi maikai yengthoklubada jibana isai sakpa oirami senthaji na hairai nangna kamdongna mayek singasi khangliba nang Michael gi maruptu natra jibana khumai hoi mani ai Michael gi marupni aduga puna maksiki mathakta aise nangi fan ni nangi fast fan masi hairaga hawkhiba wari du jibana senthaji gi mafamda libadu quick flashback oina uhalli jibana isai mayek adusu khanglibasi mamangda senthaji gi diary adu mana khunbaduda khanghowani senthaji na mu hairai kari gi nangna puna maksi mamangda haijibano jibana khumlai wafam ase mafam amada chatlaga oina khanaruse nangna yaba taragadi mafam amada chatse asi haraga makhoi ani car amada punna chatkibadu ulaktuna film asi matang swaita loisile